Friends मैम ngasi ngarang se khoi Gujarat ta laiba khoi labuk ta laiba well ama ko ai guha amada ising se nom dan hai dana sana gi video मैम ubiram ngani ko adu sigi video se tasang bai te ahan bada मैम na khalam ba AI na CM video ne kana du mai khalam me ko adu mafam sida AI na CM re ha kan da gi mi sing ji thawai na da bai tare adu mafam sigi mioi sing na ding asai gi ngak pa dagi makhoi na ahan na theng na gi se ngasi dagi numi mari mangani mamang August 2 adu mai na theng na bani hai ba ngasi det 8 ni dana ko adu det 2 da han na theng na re thengna matam sida makhoi gi lairiba khungang du gi praja mayam sina dumaina ngakna yenga matung na makhoi na video ka photo ka paga dumaina atop mafam gi meeting de makhoi na tha matam da SCD AI na seman le khadak to bune ka haraga taseng na moina lausilam di hai wa se adu gi matung de gi makhoi na paw sum thara kanda top gi mewe sing na masi asiong male ka dumaini yengba la matung taseng na pura ngak po oi khre ba badi mafam sida keno art creation to de ba ko adagi atopa khoi machine aso usin da na khoi gari aso thau na ko ta lebang ni pokot pagi adugi mafam so amta leidi am santi oina leibu khungang amada neba adu hari mafam sida kari gumba art create leite volcano active oi mafam su leite adu sigi mafam sida ising si hai da ko ta nikna sanaraga leibne ba ko yam kuire heba tawri se aduna haje leiba condition sida masigi film su ubudagi mayam na pura ngak padagi geologist kambu sing so mafam da laaga dumana thijing khosin bagi thabak si chathari haiba ko adu makhoi masida nainabada moina phanglakpa khara si makhoi adi phongdokpagi matung ina hai tare abadi makhoi gi expert sing na hai basi mafam sida artificial laite aduga keno gi active odu volcano so pokhai do khorki da adu kumba pot so am hu laite adagi well si hariba juha si fit taragam nipan lui hai ko adum khadum lugo ko hane ba aduna makhoi na hai basi supernatural activity lighting ga mari leina basu nati hena adumaina geologist sing na phongdoi aduga makhoi na masda piwi amara mama oibiya maram makhoi na harisina hariba guha sigi makha se floor makha sida nung leiba ko nung si hariba nung se makhoi pura compact oina solid oina leita bai tai nung si khara kai haini ambaga amagi marakta goraga leiba de nung si yamna athot poiba aduna maram ora kanda akhoi gi prithvi gi leimai makha se keno lei haidana khoi noksi kai ka dagi tongan mineral lei tongan ba am mineral kai ka makhan gi pochai lei se khoi gi prithvi manung se adun hariba mafam se guha sari mafam si goindi makha se da moi se nung lei hariba nung solid rock oi da bai tare ko aduna nasai gi mafam sa ho lei bisa sisina maram ora kanda ising ji tasila matung dagi manung si dagi aho mafam dagi gas ko tholak pani hai ko adi gas tholak pa sida ngasai gi ising kai gino har kan da gas tole thola kan gas mafam amani khatang de nati hai thola ise mafam to atuan mafam masa ki bubble ka ba dumaina manung dagi gas thola pa dagi ngasai gi gas phawga na hona re da matak da phawga pa matam da amada phawga laga lengba adagi nakala ma phawga kan nakala ma lengba ko sumai to kan ngasai gi in terms of thousand da moi si bubble se masa karak panina ising si balance pu bangam da badagi adumaina lengba ne na hariba expert kambu sina adumaina phongdo eba adu masi taseng na kana gum khadi hajugo thaja da busu lege masi na oiram do mande masi tongan ba top line oiram do mali hoi lighting go ba mari lainaram do su male kana phongdo posi yawa adu viewer singi wakhan da su taseng na masi kari oiram bi ha du mayam su dum comment thabiram ko mayam su wakhalo sing oina bagi hai tare